Mayam Bukrumzari, Agenda Manipur Mian Tabi Puno Ahonatram Oxari. Manipur Miam Nasi Yam Pam Nagadaba Adum of Tabam Nagata Amoina, Maroina, United Naga Council na. Akogi Kangpokpi district ana hojik kauriba aduga hana Sadar Hills district create togone na hairabam sungziri bam district create togone habigi mayokta madu create tobu yarwe hena November gi tang komat November gi tang ama 2016 dagi sataba hokiba aduga ngasi ga thana akogi numit sama kun thama pani sab sarba numit asigi ngasi ahing nongai dagi akogi economic blockade se lokthogani habigi paw amakha ngasi yam phongphong sana Manipur praja myam na yamna taram okado paw ski matangda hoi Agenda Manipur gi topic na lokhat sage Maruina, hai bom matam simanung da akogi November gi akogi tang ama swai gi khauki ba economic blockade sigi manung da makhata na mu Manipur gi sarkar na matam dugi Congress government na akogi December gi tang ni panda atopa district mayam amu nauna create rok pana hilaktana hena asaw bugaluina na akogi economic blockade si Manipur da sataki economic blockade 2011 gi Sadar Hills District Demand Committee na akogi khwadi longest economic blockade 120 days to bu record thugarga ngasi ahing nongai da lip tawdreba economic blockade 139 days all economic blockade ni haibus khwai sangbani adu yam ngai form na ngasi Manipur sarkar gi maikai United Naga Council amasung Government of India gi maikai digi Tripartite talk Senapati District Headquarter da wari sandarba matungda yanaba poroktona haiba sing asigi matang da lakpasi yam ngai pauni Masih matang da khana nena ba khoi sidi do lengsin bisi amukta da ai extreme right lengsin bisi LIEN GANGTE politician LIEN GANGTE tram oxri welcome to Agenda Manipur aduga hek thangna lengsin bisi nam ELANGBAM Johnson President United Committee Manipur ni Johnson butram oxri welcome to Agenda Manipur aduga ai thangna lengsin bisi na miyam nen sakang ba Christian leader ASHANG KASAR ne ojab KASAR butram oxri welcome to Agenda Manipur ojab KASAR akogi Christian leader amoina amosi United Naga Council gi oina yamna kanna akogi 139 days all economic blockade amaka 139 days oibun misil thokpi bsigi paws am tam tamda karif hobi aduga maruina yansi sida yawriba maru bsi the government of Manipur agrees to start consultation with all the stakeholders to redress the same mari lene ba mi khudima ka wari sanadana hariba issue sigi problem si redress togone hebani aduga hena afaba environment ama semna nabigidam democratic over process amda khanani na ba yana bigidamta United Naga Council economic blockade se with effect from tonight ngasi numidang dagi loktu ena haibani ahum sub points na akogi the government of Manipur na phajin ke United Naga Council gi leaders do unconditional cert amta yawna thadokpa aduga mari subana mathangi akogi round of talk si akogi thamgi manungda political level da akogi wari sana bhaibni masda akogi khujek pb je Suresh Babu additional chief secretary of home government of Manipur adagi general secretary S Milan United Naga Council K Radha Kumar Singh commissioner works government of Manipur Seth Sang president Ansam aduga LM Tavitha president Naga women union wadang si outcome si kari hani jengbini masi Manipur gi praja mayam na sum khora na ngai bai tare pau taning na leba economy blockade dongai hangadra haina leiribase sumaina 2017 te hi anob lakpa adu government anob lakpa ka reina ngasi hangrani haiba pau sidi mayam na dum congratulation amasung encourage haiba tare nungai bagi ko wish tawbadi phai masi blockade tawbasina akhoi Manipur gi praja mayam da awabadi pirabani piba khakta natana akhoi gi marakta Kenaba aduga trust kaya masi thambasina masigi future gi yamna phajaroidaba mongda sum khara sagalabase masi khoina mikpai aduna masi blockade lo thokpa haibasidi well haibasidi government dasu as well as UNC dasu Manipur praja aduga civil organization mayamna wish pibadi phai haina ai lojai loinana hojiki stakeholder mayamda tanaraga tawgani haibasidi madu de am chumba wafamni maramdi government am haibasidi for the people ki tamak the government lebani aduna people aduga taidap tawraga madu gi consent du lawraga consult tawraga chapduna government da chumba oigani adum government ne haidana madu gi stakeholder sing CSO sing natraga lekai du gi team adu da khoina concern tawdadana consult tawduna chathaba taradi madu di democracy gi government du manglaktareba maramaduna stakeholders sing da tanaraga chatpa haibasidi jati khudi magna madudi pamdana laibane masidi es naga gi khakta nate even masidi cookie oirasu kante oirasu aduga jinomete oirasu mabu consult tawdadana state government heta decision law haibdi kanana su yagda mande aduna stakeholders sing da tanaraga sum chatpa tarade ekhoi Manipur se adum asikumba amuka tholoidra haina e lowe
Sumaina Taudana Ojiki Matanga Mutok Togni Abisi. The government Amahibisidi, every section da, any section da, talk Tauraga, dialogue Tauraga, peaceful oina, coexistent lena, Chatpa Yaningai Kontang, Madugumba step law with the government you wisdom ni. Aduna Masi Hana Tauram the Vidigi, Masi Toki Bini Hijani, and the previous government Suju Jiti Chakrabnina, Anobo government Lakpasida, Shukumba step local pase. Anobo government as it is so I coin a wisdom from Topra Hina a low. Anamaje was a Kasana base all stakeholder Marine Kudima, irrespective of Nagakuki, Mate or Nepali, whatever. Maribul and every Dakabo Traga, Mui Kudimaki representative to Pulapuna, what is Hanagadiana, Porkani Habigi, Wafam Mokata, a government of Manipuna, Ayaba paper, government of Yagimaki people, Yamna, so was significant improvement. Johnson Matam Laxan is an issue point over Kogi. To create conducive environment for the democratic process of consultation and the dialogue, UNC'S economic blockade with effect from midnight today na mana economic blockade lok thokan hari. Adu yamna phajawa form mana conducive environment ama amasung democratic process ki consultation lawba yana bi port ama khakta mana lawri bi firep se mase khani sarkar na mase ki firep se lawna na ba sumbi pi ki ta mambra natraga hantak se sense government to gi matunga mo sense tactics strategy semdor pa mambra kai mali. Yes, Ahan Maktada United Naga Council gi ngasi my economic blockade of the 139 days exactly ngasi which is almost 140 days record breaking and the kise. Si handoki basimak ta sengna ko gi site issue yam noi je. Aduga haijiki position se it was the same. Mamangi sarkar lai matam da su adum haifet mane. Aduda da ngasai trust ama sarkar dur laibra lagi dabra haibidu gi question dunai ba. Aduga conducive atmosphere ma set tawrakanda ihan hanbegi Delhi da tawiba tripartite talk to koina yeng matam dasu whatever ekoina hojik lainari ba heart stain singsi kharka handongna si wari sana ba du koi changkhen ba yana ba haibegi matang du da yana da na mai position do handongna gi da bane aduna hojik se conducive atmosphere ma lehengi hairagadi yes han economic blockade lift to haiba Mamangi Sarkar Hibida Yagidregas Onobo Sarkas Desra, some sort of Monia Tazevagi trust Amukuma Laibra, Adu Ubuna Maram Oidana, Mamang the Tangi Wapam do Handaki Sarkas, and no was in a Tamatan the Mo economic blockade Hando Kanda, He Kanabayaba, Zagasing do Kanarakanda, Mogi democratic and process Amada, Sangansi Hibisi Tasing Yamna Pava positive step Amanelawi. Aduga Hozikche. Achauba hurdle lama ringarang ekoi statement thopigi wa tangkul naga long karikram yamna ain aigi wakhanda di hojik se sarkar se just yamna magi yamna nauriba ekoi stage amada leiri arigi at the same time NPF haibasi magi ideological standpoint mayam leiraga su BJP gi ideological standpoint khangaga su ani si contrasting views leire hairaga su kariumba kharada common kenu kharada pungani haina changa kharabani na yamna hard oiba issue sing se ai for a time being lokota bana phagani na khali maram di back to square one ang chat khini derail to gine ba aduna handaki hujiki UNC gi magi unconditional oiba magi just call back to call off to gi ba hujiki economic blockade se masi first step ta khwaidagi mayam ne appreciate to bum change aduga makha ta bada government of Manipur na piriba akoi swain to duna keno da ikoi gi mayam stakeholder mayam yaro kanda khanara kanda tausi haibase yamna phajaba wafam amani masi mamang da su hairiga lapu wafam ni adugi mathakta 2011 da Union Home Minister matam dugi Union Home Minister na Senapati da lapu matam da Manipur gi Chief Minister na haijigi haibe wafam si makta da Thazaba ma pigi baduna maram oirakanda center na maduda yufam oirakanda loni adani da 2000 November gi tang tara mari da irakiba MHA gi magi letter to madune hana laweba aduna government of Manipur se mamangi matam da su sumaina mayam khana tawni haibadu phare civil society organization mayam na whatever is necessary kauro wari sanaro yanaba yanadaba tawro haibasi aikoina general public opinion mangna sagala leigarbane aduna madugi line da tawgidaba part khara su yawgiba lei madu akoina dum ui adu handaki sarkar sina adugumba akoigi civil society organization mayamna sagatliba mol tawriba public opinion sing general public opinion me every issue sagar ki base naineraga khanaraga tanaraga chalagadi yamna phajaba yam progressive oiba adugumba keno modi oine khale okay so singa make some talk to all stakeholders ka khanna ne ne ba wafum ka yawbusina yamna positive oba sign ma koina future ma ko ti ubo fangi len matang sa laksan ni si
maruina mamangi sarkar sida masigi solution si porpangam kide adu anubo BJP government semgadi within 48 hours da kogi economic blockade lokthok ke kai hai adu hoi tang 35 da March tang 35 da swearing in ceremony ni ngasi kogi MLA myam ma wasak lore hayengna magi floor test sogodabudi leire adu haina ki wafum amdi utpadi hore either masi 48 hours oigera oiroira hai wafum ding ai matang zap manipur prajana yamna chingna ki bana to rival political parties singna elist to kiba accused to kibsi BJP ga UNC ga NSN am ga hand in gloves ne ka habgi matang ma yawe aduna hantak ki yana bagu pori fosi positive side yengbe abra na to hand in gloves to ki pot to ki reflection ne lo abra. Well, Sarjan, to give a background of whether Hairiba UNC natraga Hairiba BJP-led governments in a hand in glove chatle natraga other way around ehoina conclusion to bomak today. I think it will be very much premature to give a very negative wrong statement. But however, thing abasu thing na whether moina moige election campaigning the 48 hours manung de khoina economic blockade se lothokani karium be khoi sarkar paiba taragadi haibadusu yes haibagi wani went to a real job technically feasible unfeasible dum laigani adorgasu moina commitment thamba matung inna 48 hours makta khoina numit mari ni manga ni chakre haibagi potu da natabida ngasi despite a very long marathon meeting talks between the UNC delegates as well as with the participations of the central government and state government ngasi they are breaking one ice. So in this process ta haibadi punamak se hekta hairaga hekta yaba hekta hairaga yadaba haibaduna aduna it's a process of dialogue am oigadawbanina thenga basu thengna ngasi miyamna pau nungai bata ba haiba se ngasi ahing nong yai dage economic blockade lo thokani haiba se it's a relief and ngasai egi marup Johnson haiba gumna government se confident labor later ba punmak thamdo at least they have taken initiative lo bagi mahaine buji leri base aduna sarkar anoba sarkar se just ngarang da form to kiba sarkar na hairiba long 139 days of economic blockade. We were reeling under economy problems, sky high rocketed mamana tang rabadugi side khoise punsilel aga ngasi sarkar anoba lapaga loina na economic blockade lauthokani. Yes, there might be a condition unconditionally ngasai hayu khiba ngasai moigi MOU sign to khiba unconditionally UNC leaders sing release toba adegi it has to have a very conducive democratic dialogue labata bani adegi all stakeholders adegi civil societies on board laga hairiba hiram khuding makta discussion tawgani haibudu it's a good step. Nevertheless in a thamning point city now be it this present incumbent government honeymoon period is over, politicking period is over. Now we have to sit on job to the karino haraga leipak ase nena taba santi oiba leipak adegi development from the focus tauraga hen mangjin thahanba adumba governance adumba governments ekhoi mathau tarabnena ekhoina matam khuding the good governance haibase egi my personal point of view I might be little cynical, but at the outset yes we need good governance, but we need a government who should act. Good governance to yaro haba performing governance haba performing government have amase mathau tabnen ngasi yamna thengaba marathon meeting pung mari mu wari sara tawbagi outcome ase is a positive signal, and therefore I would not like to deliberate on high rebase moi in collusion natre moi yanabagi adugi have pot se punamak se thamdo aga anoba sarkar na anoba the step amalawra aga miyam gi awaba
kokhan bangam ba haibase I think this is a positive sign therefore aina last time I thamning ba point karigumba hairiba MOU sign to na ba point for charter of agreement sign to na basina asi waida loisin ba oiragadi phare karigumba asida tadabada ekoina udaba khangdaba karigumba hidden agreement amba leiraga maduna hena preempt ohalaga issues hena chauthukdoba oiraga ngasai ethnic line da muka problem lakadoba leiragadi that would be a very negative setback again maduna pendra book sangdor kane havani adu sida iriba yana sirol se iriba why simudi ta sina kanda modu post to yaw do male as of now aduga tungda kai tholakad ga have ngamdri jaka sar matang laksani si mamangi government na khogi wari se sana sana na badum invited to wedi haiba aduga khogi 15 November da Ministry of Home Affairs na New Delhi da kobo tripartite tokta Manipur sarkar ki makai ki thing phangi phangde be ofum da madu tripartite tokta hode ko na tau khiba masu leire adagi ngasi gi sine amna successfully oi masigi maram si wajam mayam na haidaba musu lei UNC'S na karimba economic blockade sa haurom ni na akoi handu ikai handoktre ikai akoi gi ikai na kangkot pe film ong khale adu de anu sarkar ga lakan di sarkar se change rom ni asmo si commitment pi ka haibi gi wakhalun gi concept tu phangra natraga new government na ta seng na praja myam na maru na United Naga Council na pam magi aspiration myam sing se pasna khangbi baman ra madu gi phone man masi sai oja ni na so panbire ja kante na su ko akhoi Manipur da kwai gi soi bai sera phatta bai sera ko koi lon ta se ai su chingmi na adumai na dum hairage anything kai no to akhoi na gresira adum khan ba se mi amana thaba taw da akhoi na heta constructive oina akhoi support tawba ngamdaba madu yamna danger ni aduna side amorosu congress no oiba waiter BJP way mayam gi common issue da aphaba tawbu di akhoi appreciate tawgadabani do akhoi Manipur da aphaba tawba mi du da akhoi na heta criticize tawba lom da su chakhiba ma point layaba ko ana last aina ngai jagi kante gi the last man pandu hoi madu yam vision amal leresu madu hojik mak panhaning de maramdi madu dum ko mina tabada maramdi khoi sida leibane da khara thajana base targa le jo jana hangba wafam du ai haining badi masi ta se na haibadi from a previous government ai khoi blame tofam thoi masi khoi ne UNC khakta blame tobu yade hojiki hairiba new government na sina mohi thajana ba ma thamba gumna previous government na su thajabadu thamba taradi masi sumai na laoi duga nahan su yanaram gani previous government da khara loophole ai koina ubase karino airaga ngasai district creation tobase kaino tobase yaroi haina economic blockage se tauringai da process go continue chatharingai da madugi kari haisira akhoi gi manungjanna madugi onna tainabada 7 districts creation tawreba create tawreba adu eredi madudi direct go challenge to akhoi chakhreba adu su tawba tarasu where stakeholders sing the tanaraga tawramadi adu chumeba adu suta tanadabida hana MOU kaya sign kaya che chang kaya leiraga maduloina magdu supersede tawthoraga deny tawthoraga 7 district creation to wahibdo madu tobudu chume chumde habi wafamna te ai huji hairi bise seran lobby bi ade adu bunga se UNC habisu ngai ki stakeholder ama oibnina madu gi opposite state government na tawthokhreba adu digi yamna pakthokreba irang du ko issue do madu mu pathokpa matam da state government na huji gi dialogue process se yamna tawningbagum tawningdabugum na adum taisalaga political mileage loaningai lom da chat se khoi leinu uwe hab du mayamna di ware hab se haire adu wa batar dinga sa habugum na yamna sincerely interest tawraga moi representing tharaga tok tawradi adu yanaram gani hab adu state government nasu ningai mat leyaba akoi senapati da chalo habugumba ukhrud adu senapati ukhru se Manipur na trabrane Manipur oi bataradi Imphal East West chamane Imphal East tawrasu Manipur senapati da tawrasu Manipur peace ki kaino da develop ki progress to concern tawraga chakadabani hab adu state government mana adugi dialogue ki tamakta ko madugi Manipur praja mayam gi phaningai gi tamakta kari gi tamakta senapati da chappa yade haibududi madudi wrong concept da chakhreba sumaina dum delay tawraga chakre last ta topa khoi gi UCM lere topa organization kya lere goodwill mission tawdana pressure pi da dialogue se tawningai honarapa kanda UNC so mu yare yara kanda moi Delhi da khara taw naraga thorop kanda previous akhoi former CM na mana kaino muka interview pi bu kanda
amu toana version jam chakhreba adudagi ne potu okay samna smai lakpani ba aduna government ki yam challenging hoy yamna the sing state government gi shoy jam stubbornness oba challenging oba adagi mayam gi wakhalon du khangbi daba sum bagi factor mayam na akoi kuithan gi ne mamang da su mamang sarkar da su trust deficit ai hebene hebene natragadi already economic blockade ki solution sin han problem ba yaram gani haiba wafum duni oja kasan thambi se matang sai break man ke break ke matung da koi thonjer ke impact news ki agenda Manipur mihing ta dun laibiu NIT Manipur presents for the first time in Northeast India Bikram Sarabhai Space Exhibition. Panels related to Chandrayaan and Mars mission, family of ISRO satellites and satellite images, scaled down model of ISRO rocket family, video documentaries of ISRO, interaction with reputed ISRO scientists, career counseling for ISRO and many other related to space science. A rare opportunity from ISRO for the students of Manipur. Cordially invites every students and teachers irrespective of disciplines to this rare exhibition. Venue NIT Manipur campus Langol, date 23rd to 25th of March 2017. Time 9 a.m. to 4:30 p.m. Explore the world of space science and technology. Do not miss this space exhibition. Wangkhai Ningthem Pukri Mapal Dalaiba Career Nurture Center da Lakliba April ki tang 10 dagi Class 9 amadi 10 CBSE Science and Maths amasung Class 11 amadi 12 CBSE amadi COSEM animaki Foundation Course haujaragani. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Yausang kumay na lakpada tasi interior na isa-isa ki yung wall da lighting na ba wallpaper happy discount pizzery 1,499 per wall da kudong tawjari. Kuina sarpa amati samba yama ramnagi mamal home na pizzery glass window amasung aluminum frame sing lighting na ba glass amasung wood film sing ahong mamal da lupa kun mga amati kontra per square feet da pangandagan pizzery ba kudong tsaka sing asi tasi interior sita may bazar na lakpada. break ki matungda agenda Manipur miyang tabribu punam pu amkan natran oksari khoi ngasi khana jaribisi chatkiba 2016 gi November amadagi hokiba United Naga Council gi Indefinite economic blockade tu ngasi ahing nongyai da handogani habagi warep lokiba sigi matangda khanan bu tanja lojabani makatana khangjani ngasi Johnson maroina akoi oja kasar swabi kre mamangi government tu lene post da ngasagi yamna trust deficit amak sum create toba akogi United Naga Council gi maikaida adagi nampuda akogi district ani semba yaroi na hiding ai da district tare amuk semjilakpa adagi topa matamda ngasagi akoina masigi district semba sibu akoina khanani ne basibu akogi manto makhala khana gadra ka habgumba yamna irritating oi yamna sounding ba wai hai tare simbo mayama hai ki bi go fum su leire ado hojik yam nauba government sigi oina BJP government na thamisi makoina change lai se magi sip in sense magi change policy lai se ahambada mamangi government na senapati de tobu yaroi ka ham sin senapati de ke toksilakpa ade ani sumutamda hantaki anobo government ki priority si akoi economic blockade hana lokthok pa ani su development ahum sumutamda akoi go to hills baro akoi jail baro andolon adum bai type sing da salo ka habo cabinet mifum ga si district headquarter khuding muta paikhat kani ka ba singi chawkhat na bagi dam ta ahin miyeng thaba dakar ka ba laiba miyeng si yan kanda United Naga Council na thaja bai sang se hengalakpra aduga a government should be adum ba government oifum thokpra ahan makta di mamangi khogi Sri Ibobigi government haitare ko masi maroina akogi leibiriba nagagi body singna communal Ibobi government hairega branding am tawe adana whatever si mamangi government na ngang si it was believed to be some sort of antithesis to naga gi moigi whole political aspiration gi antithesis oina leidung tawe adu
ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯥꯅꯔꯤꯕ BJPꯒꯤ ꯑꯍꯥꯟꯕ ꯉꯁꯤꯒꯤ ꯌꯥꯅꯔꯤꯕ ꯋꯥꯐꯝꯁꯦ ꯉꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯄꯨꯔꯛꯏꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ 2011ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤꯗ ꯅꯕꯦꯝꯕꯔꯒꯤ 2ꯗ ꯄꯤꯈꯤꯕ ꯑꯦꯁꯨꯔꯦꯟꯁꯇꯨꯒ ꯆꯞ ꯃꯥꯟꯅꯩꯕ ꯄꯨꯔꯥ ꯋꯥꯔꯗ ꯕꯥꯏ ꯋꯥꯔꯗ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯦꯁꯨꯔꯦꯟꯁ ꯑꯃꯒꯨꯝꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯗ ꯉꯁꯤ ꯑꯃꯨꯛ ꯌꯥꯔꯛꯏꯅꯦꯕ ꯑꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ UNCꯅ ꯃꯃꯥꯡꯗ ꯊꯅꯝꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯥꯔꯠ ꯁ꯭ꯇꯦꯟꯗꯨ ꯂꯧꯊꯣꯛꯑꯒ ꯀꯟꯗꯨꯁꯤꯚ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯈꯟꯅꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯦꯛꯁ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛꯇ ꯌꯥꯝ ꯂꯨꯒꯗꯧꯕ ꯃꯥꯟꯗꯦ ꯋꯥꯔꯦꯕ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤꯁꯤ ꯃꯃꯥꯡꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯣ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ CS7 ꯗꯤꯁꯇ꯭ꯔꯤꯛ ꯀꯔꯥꯏꯗꯒꯤ ꯑꯥꯎꯠ ꯑꯣꯐ ꯅꯣꯋꯦꯌꯔ ꯒꯣꯔꯃꯦꯟꯠꯅ ꯃꯗꯨ ꯑꯦꯛ ꯇꯧꯈꯤꯕꯗꯨꯅ ꯑꯃꯅꯤ ꯋꯦꯔꯦꯁ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯁꯗꯔ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒ ꯖꯤꯔꯤꯕꯥꯝꯒꯗꯤ ꯏꯠ ꯋꯥꯖ ꯑꯦ ꯂꯦꯖꯤꯇꯤꯃꯦꯠ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯑꯃꯒꯤ ꯃꯈꯥꯗ ꯃꯨꯚꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯁꯥꯡꯅ over a span of more than 40 years ꯂꯥꯛꯈ꯭ꯔꯕꯅꯦ aduna adugidu akoi questionable oibra oidebra haibadudi akoina amuk adudi larger debate am changeko aduga sidaisida aina masigi ngasagi manipur gi da akoina khanga da bose what akoigi basic principle ahum da ai wari makhagi next round of tripartite talk natraga any sort of understanding with all the stakeholders including Meitei Kuki Naga sing akoina khanaba matam da any philosophy that drives akoigi kaigumba yanabama agreement ama purakse hairagadi karino da manipur se community man pullaga sembane haibase masi yabat yagadawune ba aduna masigi wafam sina masina aikoigi khwaidagi maru oiba important principle lo oirakanda masida yumpham oirakanda semba any yanaba agreement maduda tawrakpadu chungane ne khalleba adu natabida aikoigi ethnic keno amada madugi sum aigi keno ma sum imposition gi type ta sum interest amada ethnic interest sum tawragadi phagadaw mandeba aduna se ngasai hojik district semba matam dasu aikoi masigi khananabagi provisions ai incorporate tawraga leibran khalle mandi ngasagi subject of akoigi ngasagi akoigi argument natraga contention da pukhalaiba issue singche wari sanai manungda masi address tawnanaba masi kamaina akoi tackle tawgadabe madugi mechanism ama handaki district semba gi du yauriba district boundary commission amasu yaweba incorporate taweba aduna kanano claim counter claim madugi explanation aduna sina chumbra simna adu masi purely on administrative basis tawbra aje ngatraga masi sumba khongthang ama tawragadi ethnic polarization chakhidra aduna yamna lubase swaisida laeba aduna aina serious example ma hanjin pijabado se Daily village Kampokpigi Sakala Kanda Pura purely Manung the Lay isolated village Maneba, see Naga village Mane Mao village neighbor. Now if this Mao village still continues to Magi can say administrative control see Kanogi Makara Senapati Makada Laini Harag it becomes illogical. Adi Akwing Asagi concept of Masagi one nation, one state theory do Madu tasengni amu chanar madu violate tawre natraga madu accept tawdre haibneba on ethnic polarization gi mingda natraga madu gi manaba ama line ama da kai action am tawgodore haibneba aina si suma basic principle singse aikoi gi lairiba stakeholders singsi not only between Nagas and Kuki handakti maitei su yon biro understanding ama purakpa matam bedi why aikoi Manipur gi lamse aikoi lairiba khundari ba aikoi mayam gi noinabak madugi responsibility natraga madugi akoigi shares noinabak leinariba ngaktani ka main tawduna akoi marakta sumai tawbagi apprehension ama leira ibno haibena chingba se fazana clear cut oina handakti chatpa pameba adugi yam hastily 1 month that fixed tawredana masigi 1 month da su hetal lotion ne se khangum cheba 1 month da 1 month da akoina ngamhaudabodo madu amu putharakanda akoi fazana everlasting peace ama solution ama tawse haragadi adu da chatpaduna phagani donsina habin simoroina nasagi sinapati da tawbi aroi kaina khogi state government na hanagi state government ga lepam budugi magi plan policy sip tropase adu so amale point ama mai tawdana aduga amana chingda say for example chingda se conducive atmosphere am set tawse for example aina hojik tampakta leiba mi amana senapati natrak ukhul gi interior area am chatpada oza apprehensive kitang oi haba whereas vice versa da di chingi meeting na tampakta lakum matam da adugumugi feeling laite ba adigi aikoi gi meeting je satpa matam da chingda masi insecure feeling ama lairi se kamai to kohon gane
adu taragadi rowdy elements natraga hard elements lay myam si control tongni kaise handaki wari sana basida di yaur seba adu gumba zu important oinin khaleba chinga tamga chinga naksan nasi akoi tinase haira kanda akoi na madu gumba gi insecure feeling am laira kanda chatpa ngamba gi thawna adu laitragadi madu gumbi haining godu laitragadi yam phajabu khul rise koi khange akoi sidagi picnic spot ama identify tora kanda sidagi imphal lagi ngasi picnic team ama koi mi yang khaina saba kunna saba chatpa ngammo heba मधुगी एप्रीहेंसिव इनसेक्योर फीलिंग हम लई रही है हार्ट एलिमेंट्स कईगुम खरा यान कोई टेकल तो वाब खर लेसिंगसे सिगुम्बसु मधुगी कॉम्प्रिहेंसिव केनोमा कोई एनालाइसिस मा नत्रग मधु नैना होबा चु चंगनेबा नत्रगदी चिन खक्त तार तोकनेबा हाय यानगर का ngसागी रिप्रेजेंट तो बॉडी अनि दु यानरगा सरकार का मोइगा यानरगा तोकनी प्रजा सामना होरो हेबा अन प्रजा सामना होनबगी द गवर्नमेंट न बीजेपी गवर्नमेंट लौखलैसे वेल एंड गुड अरे ख्वाइदगी अखोगी फजबा खोंथांग अमु ओइगनी सरकार न चलगदी प्रजा सिंगजु तिना हल्लु अदि पॉलिसी योहन बिउ सिनै ओके याम फजे ममदि मपिम पॉय ब सरकार दुन लौथुइ लखलैब खोंथांग दुगि मतुइना प्रजा सदा आइदर प्रजा सिंगसी पीपल टू पीपल कांटेक्ट नुसिनबे हेंगरहनबा पोतो गवर्नमेंट की रोल याम चावे हेबनी मागी मखा इलेकने हेबनी अदु लौरिब स्टेप से फर्स्ट स्टेप से बिगिनिंग से याम फबनी मखा ताबदा अखोई कम्युनिटी म्याम लैबा अखोई एथनिक कम्युनिटी म्याम से लोना नुसिना साननबगी मरिदो अमतो बगी पोतो मदुदा वर्क तोबि हबि वखलोन दुनि यामना फजे वखलोनि मतंग से मरि लेना लेंद मुक लक्सनिंग सी यामना मुरोय बहंत की कनो यूनाइटेड नागा काउंसिल तान की मखोगी याम असो फैक्टर अम पुथोगसे फॉर एमओयू अमुसुंग ngसागी कनो होम मिनिस्टर ना पिरम एश्योरेंस तो हाबनी अदो मतंग से लक्सनिंग दि मणिपुर सरकार हौजु थांग क्या दा खोगी मेमोरेंडम ऑफ अंडरस्टैंडिंग से फागी मुंदा पंगतौ दो तोबा मसे कोई जॉनसन नदि फनाम रक्ति हाइबी खरबनी अदो जलेनगी हाइतारे मसे मोरसुम तंग खंजनिगी मसे इन फ्यूचर दिसिंग बगी को पेंडोरा वॉक्स म थोलक्तना मणिपुर दा मई हौ गई इरांग से थोलअबदिना हजिक्ति जाति अमगी फुरुप अमगी सुमाइना माबु हांग याना ननब होन ऑफ द एपिसमेंट पॉलिसी दौना एमओयू सिंग हांगा की तोबुसे मसी लाइव सरकार जिगा होरगा मसी पुरा थिंजनबा मथौ तार piecemeal solution purak pa se ngahak ke matam khara ge damak ta thaidok thaijin ge damak ta tawbasina hayeng in the future course of deliberation it really affects the community as well as the government. Now, having said, Hariba Nahaki Yanabagi MOU Iba Haibasisu, I think from the earlier days, Mamangi Sarkar Cameroon Laikare, Masidegi Tangna Soirakpa Adagi MOU Nagaraktaba Ado Nakanamana MOU Ibudo Ehoiba respect to be the Haiba Assume Potse Hinhena Ehoisum Uba Pange. Ano na Hariba Huzik incumbent government asina. I think they have to go away and done away with this all kind of MOU. MOU che the hek tabadadi the legitimacy is still in existence. And in the course of the legitimacy, this events of problem has been cropped up. I don't know how in the larger context in the larger view the idaba yadaba tangai phadaba dunabudi in a sense in the larger perspective as a state issue the oragadi adumaksu MOU sign sahi tawbada akaiba makpudi leide adubo yaragadi some haibada yaragadi aswaisida ethnic line da natraga asumagi macha gi kenosidadi I think government hizeki government sin hena singani hena sukhangamani with the bitter experience, so whereby to my opinion asigi pod sikitang dilute to thoga a very positive direction amasida hena broader sense the kano pot se hena consultative room ama thamaga ngasai khoi mayam na ngangnari ba kano do it has to be a conducive and a very healthy atmosphere oibata bani negotiation room thamata bani dialogue laibata bani table talk laibata bani adoga sense of participation laibata bani ngasai stakeholder hairi ba siguma pot se hena limelight ta lakpa kanda de I think slowly in the days to come hairi ba pot so necessarily yamna tangible oiba hina darkar oigani hai soi khandre adona with the good wisdom of this government
I think down the line afaba sarkar ama oibiro aduga leipak si su sembiro ing thaba tab thaba adagi yamna yai pharaba adu ma leipak ama ohaning bagi wakhan lon ase miyam na so I think they are looking forward to this present government under the leadership of Honorable Chief Minister Sri N. Biren Singh. Ma say, besides the party line, we have been a good friends. And aduga, ma say, as his background say, football player and a football player do the kudakta mana tacticism puthora kaura sana do pon masi mangon leibnina. I think that good wisdom no mangon zik leigin hene khali adona he is a competent leader. So let him carry forward a message to entire state. Ching tam ngasai ching to develop togo do buni hana mana focus pirak pose had it been mamangi sarkar duna hari ba pochi da so kiktang 40 to 30% se kiktang aduai the concentrate to magadi ngasi the downfall of Congress la amo hen khali adona mahaki huziki step la iba ching the moi periodically cabinet phomgani haiba ade ching the hen focus to ne Ching develop later, the Manipur develop high by equally, it has to be developed together. Ching kakta sumukaman confined over the asida swan thawri by koi a hex sumang se the gari thobuyatam, luri base. Just 1 kilometer square se thobuyatam. Yam lure of nisi. I don't know. Ching kakta so animaxa gel tauraga. Kadai the swan thaba, kadai the what pagi high base government duna. Masai think tank group labor tare my bureaucrats sing they have to work on it DPR phajin sa tare the henla mapum phaba yaba adu ma develop state ama ekhoina northeast besides Assam Manipur sin ekhoina hena adugi thong do hangaga ching su develop tawre tampak su develop tawre peace su la nungsi na channel adagi economy the khoi per capita income the growth tawre hai base I think that is the people's aspirations in this maroina akogi Manipur akogi lisang sina akogi different communities mayam akhok kimakta akogi yamna amana amu thajana daba amana amugir makta level of trust si yamna deficit lakpagi sang si masi kok nu tan sing tamgi aduga honorable chief minister na tapi gi matungina akogi chinga akogi valley ga sembada imphal da kilometer 3 gi sorok sembaga chingda kilometer 3 sorok sembasi imphal da lupa crore 3 changa di singi di lupa crore yankhai logadam na wakhalon musu tami ma national leader singda yam phajana price tawki okay lien ai mulak sage chumi tampak na lupa tara changali and my estimate ai khoi yar seba tawbudu bu ai ngasi asi khudong chabal loraga ngasi ching the develop tawde se ching leader ching mantri oira iba amor maming di palaroi seba moi da su jillness leibata bani moi da su commitment leibata bani tasing na tawge heredi moi khut ta su yam lei td se matam sangna tribal development hujik pudi hills and affair high gare high riba se tribal chinau sing pahal no ba tampa ke leiriba one competent authority haigado bumi ma pahal laga sim do ba yeng se ba asigi se revert to bi hain ai asi okay yamna common oina khangna ba phom ni dd department ngasi o thadri ba crore si ta sing mak sing de sem ga di phajana langan he ba phom su leiri sidagi tha ki ba kampor myam sidagi tha ki ba khogi jingkham yam thangal ba da yon thom ba amasing phabo myam mo yon thom phatam myam ma khogi singmi singdi yon tope ofum myam khasule fully department amo ne leirabani aduga sincerity commitment amasu dakar oi habadani mamdi single leader sing ngasi representative or kan imphal da lai hibunga tani imphal da han gidaba magi khunda sahi mangai amda amtang sat pugum bagi ofum myam na yes adugi posak lebni awjak sa matang slak saning si akhogi ngasai gi MOU si pangdo do toba ngasai kuki ne tawanda kuki ga mu yasna MOU ma nagan trogan naga ga MOU um toba stakeholders man khana dana pangdo do kiba piecemeal effort am to kiba mase vut sana ba lu silam da bagi fall habadani aduga secondly masi angraji lon da hagadi political blunder haduni ko janjun sana yam toina habi bo ofum do matang silak saning si ahamba BJP government na lak da pig the priority si economic blockade lokthopam ne lokthue ani subusi development have yes development kidum la kanda ban free Manipur have ban free have ban dumadi tangai phadana kaimba issue phadadi have economic ban and blockade free have ni why maru si blockade free duni ado hojik or ibo film si political reality si sum yeng kanda di government amna act hum thokpa public ki sentiment khangaba magi awab grievances to phajana address torokadi tasengna blockade free Manipur ase oithokpe yabra yadabra natraga just a big promise la kai masi good governance ko aduga ngase performing government ama leiradi free
economic zone ko adung boy oibi yaba akhoi gi mafamni oibi yaro haba leite adu government na ngase MOU yam puntau tawraga madugi matungi na chattabadu mai government gi witness to utpane ba asinne hungasi problem piri bisi ko aduna madu MOU tawriba tawraga madu matungi na chattabasidi moi political mileage low ningai lomda heta sanabo oina chakhreba adudane irang tholi bisi akhoi manipur sidi ngasai system yamna chumna sincerity oina transparency leina ko chatpa taraba aduga ching ka tam ga se development khudi makta parallel oina equal treat tawraga state mother gumna treatment tawba adugumba leitana chatpa taradi yamna free ko economic ban free oiba adugumba aduga corruption se free oihanba adugumba leipa oiradi aidi sulai leroidra haina khal maramdi asida aina kitama paningmudi ko hoi manipur atokpa state da compare tawbu kanda yam lam phajaba yamna control tawbu yaba leipak ne ba pikpani population su yamba nateba aduna ngasai oja johnson na haibiri ba madu akhoi yamna nainabagi amma changya ba ngasai gi chingda akhoi chatpa yaba adu kimbagi akhoi wakhan go adugumba insecure feeling se leina dana free da adugumba adu madu government digi haugadabane ba adu akhoi sales hosting da amma leirasu mana haibu di chume adu government sidi manipur Praja as a whole Manipur gi neba aduna government di adugumba leitadana tawgadabane ba adu madu gi ngada gi tholiba mayam se akhoi trust diviji che chauna laikhreba trust diviji tu leibagi thokpani anu huji anobo government lakpasida sales sing gi yauraga mase samnaraga from time to time consultation tawraga akhoi gi trust diviji se fill up tawbatraga ma change mase tawdradi the same issue will be continue the same problem will be continue aduna akhoi trust diviji se fill up tomina ba ma change adu kamai tawgadra hairga sales hosinga akhoi present government ko state government se from time to time se consultation tawba ma change ba adu akhoi government haisidi loina mohoina khangbadi natte ba adu bu moi bu power piraga tawhanbu ane ba adu akhoi ki state government se manipur ki government am sathi ba jidi ko how khiba ma amada tana de ba peoples ki mandate karino stakeholders singi apamba karino abisi moi idea du collect taw de ba example ip ke ba masida ja khoi na jo waro biroi masi civil organization so asigumba loophole leiba kanda pressure tawgadabani oja ibobi ki government led government 15 years ma tawrabani sida ukhru district da last tenor du da pera tu da congress ani kareba oja pressure simre victor kaising cabinet amhona phangde ukhru district digi manipur government go rule tawbada for the last 20 years cabinet phangdreba minister mono oidreba handagi sidi understanding ama leibagi tonganba mani whereas sanapati digi cabinet ani yauba ahum yauba chura chambu digi tamelong digi su dibudi sem lauraga laria chandel digi tum yaurieba ukhru district digi for the last 20 years cabinet ki room pi diaba adu already anda ibobi lakpada akhoi tangkhulona boycott tobudu chumani ne is a communal government madu da akhoi tampak da liba sales hosting da su ai madu kari no akhoi chingtam parallel oigadamne kanana su voice pi diaba mase akhoi waraoeba okay oza tu misal oza siksi amaru ina koi len gang tena so habi khiba tidi leire ado siksi government ki mai kai de di positive step de ure haulong masi kadai pau kuini sakadage satloi duna khogi akhoi test to botare adubu single labor civil society organization si ayam ba khone sum uzum tamda magi representative minister or MLA duda asi to de na pressure ga piba mokhoi daga asi to udam ne kaina high bi sang siang wali si ta sing namok civil society organization ki leader khara khai si magi minister MLA duna loina magi khogi kupha vida phagi bi result la aduna di hojik no no lai form se single civil society organization jamna proactive obi mathau ma tabra ta da tai adu budi tai adu hairi bise kuidri bini mamangai de adu lakpadegi ko for the last 5 years tani so jaleng na so haibire adu su chumi aduga aina sen na madu example haibedi matam khara ai exact time years de ai kaukre akhoi honorable kaino ibobina same oiringe da hills ka td se matam khara ma na su dum pai bani sen na magi portfolio under the thambasu leikhibini aba anu hujik so aduguma exchange to de akhoi kaide no hills ki sales sourcing mayam madudi pressure tawbududi mathau tai adu hoji ki janjar da tawdubu karigi no hairega madu pressure tawrusu government na khe abra tabi da bai tare adu gumba yam leibagi issue se diversion tawthokpani eba sen ai ba ko issue se diversion tawna chakhibani eba anu hoji ki present government da so mu let bjp da so nan akhrugi akhoi CSO singkhrana cabinet ta yaradi ukhrudigi ama yawbiyo haibisu paper da phongki bisu leyeba se ago asine aduna tawdabudi nateba adubu mi se hairaga haibasi tabi de bukanda di akhoi lan lomda diversion lomda chakhreba
Huji sen hai example ai se chadong de gini mafau dam se ai gi area ne chadong na what the effect taw ni masi gi mapithel dam sin na kana pi le se Manipur praja mayam da pi daw ri bini adu bu ngasi phawa this place affected family ko villages sing da pi phom thok pado bobi gi government da pi gi ni hai commitment taw ba agreement taw du huji phawa pi dri ba pi da ba gi waman ba gi huji ai gi on akhoi on cost da thabak pai khal le ba resettlement gi aduna hojik ki praja sine kari khale dam se tohol roi hai bi lom da chakre ba ja adu kanana soi bino ne who is playing the game okay sini oza yam phaje ado johnson matang laksaning si hantak ki da Manipur gi civil society organization gi ityas ta haitere puwari da aina yam phajaba khoina sumjing jam tam da joint forum peace ka goodwill mission ga si gi loriba step si initiative si yam phajaina khale masi mamang da sigum gi joint both hills and valley gi civil society ki organization am se pulga one common platform daga la kan da power faudok na dran nungsinir pagi step si masi first single step si the largest journey begins with a single step have adu yana phajaba step am di oibran khale aduna civil society organization faudok dram dina hoji oja sadong gi problem le ga su ngasai gi mayam civil society organization na pulap ilap kan da ling ode go fum di leite da sina kan da ba adu hantak economic blockade si amrom da samnan ba ma sam su pi bran khale united naga council gi yamna good point ha ga di civil society organization people to people context siga lambi pi mai ma sam su oiram su yai one side of the story da johnson matang lak saning si hojik loi khare economic blockade loi khare yamna pamjo fam di hoji oja ka san so bi riba masi Manipur da khunda lai tare ba ethnic groups mayam khak lei basiga magi haiba amana amagi vested interest mamba ama communal mamba for mayam tholi basigi kano sima breeze up to na ba akhoi civil society organization mayam se makhata na sum masigi nungsin pun basigi strengthen to mathau ta aduna akhoi ngasai yang ai ngasai hanjan haijebado say for example oja kasar na haibi ribase oja kasar gi magi oba individual perspective te gi ngagari chungani haba se tangkhul gi mi amata minister ohen cabinet pide aduna UNC na act to bani haiba indirectly manba aduna maram oraga communal branding to bani haisum lale adu di ungcham da cham landui ne ba maram de history da da tara ga ukhur le giri chief minister ani lai gre ba among them khwaidagi jam sang na pai gi ba chief minister khoi oja risang kai sing ji amane ha ba adu bu aina haijening na adu gi wathung to se ba hauji akoi chingi da question nam khaktang lai se say for example any akoi da under development natraga akoi da kai khudong cha dam thok se we cannot blame some other groups chingi development ki matang se ai extensively Tamenglong manung chatlu re ba mafam du gi ADC member lai ram ha mafam du gi concerned constituency du gi MLA lai ba but they never blame them haiba ki ba adu ma hin tawdana aina ujada bata ko say for example lambi sem de haiba gi damakta road block tawdana IVR connection si yadre masi perennially persi chat pe yadre kaina tawba movement si ude haijin ching de ko matam khar gi wani ko masi amarom da karigumba ngasai nexus to leibra civil body singa hybrid su question amani adubu in general di khulai pai ba oirega su sarkar pairiba elite political power leiriba group sing sida praja sin mukna ba kibra moduga just mokogi madu address tanu forum se hekta government da tarok matam da lan ama chat pase government da tawram badu dagi majority maitai ne hekta tawgre haibagi racial hegemony amagi makha da tawgi bani haibagi masi gumba feeling ama unnecessarily crop up tawraga leibasina thajana da bagi za so maram ama oyeba aduna whatever ukhul chakot tabase ukhul ri particular area am chakot tabase ukhul gi particular area do gi concerned MLA se kanano mangon do responsibility fix amtang tokseba masi gi nupa sine mapam side gi tarara kare adugo haiba matam sida this much amount has been spent by him for koi general public development ki adu sabagi maduda accountability laitre haidana amtang tholko matam da mayam irang hokseba si nupa se koi tan tan se imphal le yagrama go back to nang hajiki jaga chalo praja gi du yengu haibadu tause haba adugumbagi thak amala agadi aidi fajana akoi fajana tawungam gani khaleba adugi lakpa matam du di adugi problem du solve tawna na ba say for example chadong gi ojana panbi ba chadong gi se you akoi UCM gi site gi pura investigate tawbul lore why akoi act tawungam da bise kaido boino there are two opinions in the village karam bagi induno su khangdre ba maramdi group kharana compensation si lawthok khare ko ja group kharana madugi rating du
amu revise estimate tawrakanda anougi kenosidai se tawgodoni haibigi muknabam leithokraba ani gi settlement se kanana porkoni government gi ni government gi mathakta madugi area du concern tawriba mi singsi mayam je pura kan nainara kan khanadra du za thoroiba UCM na phanayam aina hairaga su haziki area du di government ne maru oiba party ani du ne pulla kanda chadugong gi si blueprint na puthokanda white na white black na black red na red noin thoga leire haba langtrik langna crystal clear tarang leire masi adjust wa haibase compromising point amada yana rakter ge oza hoji hek sanction bade yaad reba koi se hona ba ya koi se hona rabane chief engineer IFCD gi kore why ke do bai moi gi chap chap explanation pirani aduna karmain ta yo laibak thibadi sat tawdo se sarkar sina haibdu chumme ba sarkar sina immediately matam gi sat lochilam made phaba maduna sum nallan na lakbaduna karmain tawre hojikti time factor sina maram oira kanda ngasai gi estimate singche compensation piriba singche sigi revise value mo holu mande si masu phanghodrabani adon LIEN value si wange kaina tongan ba point si putho leibadegi UCM se akusu khut hamaga kaino tawdoi si hair kanda leib issue amna haba akusu yari koi masi lotion ge na khalleba hojik akoi chingi khoge Holland fai gi koi tawriba se akoi another akoi matam khare matung da masi gi final kaino se koi adu investigate tawgone ba adu haidiba mayam se akoi common no principle du da ama khaktang da chaseba Manipur first ai ethnic group adu talk se ba sigi wakhanje leba numitu dai da aina ngasi molcham da problem thong da freely japanga ma boza ko aina jasami da kainogi problem thong matam da aina freely japanga ma ko matam da di aidi nungsi na base hengar kani ne khalleba adu gi insecure feeling che ko han ga da CSO gi role sem chaw hai boza aduna periodical se handak je for example ai se akoi half of the Ukhul district travel tawdri half amadi fajan tawre adu masi gumba sisu akoi changjen ba changidana adumain tawdana akoi yes yam phaba adu ngasi gi overall da ngasi gi development ta UNC na conducive atmosphere ma set tawgani hai unconditional withdraw tawgi ba se oza masidain phabde koi leitre masi gi wisdom se follow tawrakanda yanadragadi ko condition thamnadaba yanadragadi let us wait out for some time so that we may understand the issue aduga go for tawseba yanadre haidana heta ai stand imposition tawno be culture se to gadi ban free adu free and high mem se no achieve tawgani haibisne okay yam ngai je nosana tapri wofum si ai gi laribo stand da yam hard state oina handu pi ade wofum do kitang handu hanjin tawna kan da conducive atmosphere for talk kaina ngasi laiba adagi khogi man akan ba philip strong philip tri la kan da solution problem gi laiba smai tawdana singtam any issue khudi mukta aduga ngasi singtam gi apho problem mari porokna bohano kanda singi representative singdu mai lamdu leba civil society organization question toba mana kari tawri habgi mathau sulai not only that Manipur sarkar gi makai dagasu singi MLA minister na tumduna phanam ko ne lere magasu nang tumba yabra haibna singba magi active role the proactive role the lobby amusung masigi makhada Manipur sakhapa yaipaba Manipur amusung civil society gi makta su hena closer over relationship makak lakanda Manipur da ekhogi laingak nabu orasu any bureaucrat officer nabu orasu oida pata tau ge habgi matam do lohelasi ban blockade free Manipur mu ohelasi haiba BJP gi agenda yabido tasina thabok oina pangthok piyo hana Manipur praja miyamna lorbe kholau se tasina mak masibu beva to begin habo oflon si thamjabag loina ngasi agenda Manipur da saruk abriba LIEN GANGTE politician Johnson ELANGBAM president United Committee Manipur ASHANG KASAR Christian leader ajaw hombo amkana thagasa phongdok sari loina mathang edition agenda Manipur fawi ona de miyang tabi punam matagi kanina ya thani siri